ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯄꯦ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯁꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯝꯄꯦꯅꯤ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯃꯦ ꯊꯥꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯔꯒꯅꯤ ꯍꯥꯏꯕ ꯂꯥꯎꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯅ ꯍꯧꯈꯤꯕ ꯃꯦ 30 ꯐꯥꯎꯕꯅꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯅ ꯔꯤꯑꯣꯄꯟ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯒ ꯖꯨꯟ 15 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇ ꯍꯥꯏꯇꯥꯔꯦ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯂꯤꯕ ꯖꯨꯟ 12ꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯡꯇꯣꯛꯂꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕ ꯂꯩꯈ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯁ꯭ꯀꯨꯜ 15ꯗ ꯂꯩꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ 100ꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯧꯈꯤꯕ ꯖꯨꯟ ꯃꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯑꯝꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ITLF ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯗ ꯊꯣꯛꯈꯤꯕ क्लेम ꯑꯃꯗ ꯍꯥꯏꯇꯥꯔꯦ स्कूल 13 सुगुनु एरिया खतता मई चाकपी थोदोक लेख्रे हाइबसिंग वफम लैरी लोनना होजि होजि पोक्ता मियोय लिसिंग मरी लिसिंग मंगा माहिरोय लिसिंग मंगा ना हारिबा कांगुक इरांग नत्रगा सिगुम लाइबक्तिबो थोदोक असना बनवरगा मफम खंगदना हाइबदि तंबा लाइरिक तब फंगदना कंगाउंग लैरी हाइबगी आउटलुक मैगजीन ना फोंग रिपोर्ट यावरी अदुगा होमलेस ओइना युम मई चाखरबा अगांग लिसिंग मोहना मददा अखोगी युम लैतना रिलिफ कैम्पसिदा संगे लौदना लैरी हाइबगी वफम फोंगदो लै मरखिदा लालिबा जुन 18 के हौरगा स्कूल सिंग अमुक नहुंगना तंबा मही तंबा हौरगनी हाइबा वफम सिदा कदाइ बाउदा मसि फिजिबिलिटी पॉसिबिलिटी अदुगा मददा तोंगान तोंगान महिरो सिंग लाइक तंबा फंगदबदगी लाइक मई चाखिबा तो प्रिपरेशन तौना वफम सिंग रिलिफ कैम्प सिदा दुम प्रिपरेशन तौगदरिब्रा मई मसिंग दमकता अदुगा लोइना हारिबा स्टडी मटेरियल सिंग ना कराइदगी कामदोंग लाखनी अदुगा स्कूल ट्रांसफर पॉलिसी सिंग कामदोंग सेमलिबके हाइबदि मतान खनबदमता reopening of schools हाइबा टॉपिक द खरना द इम्पैक्ट्स न्यूज़ की स्टूडियो द लिंक्सन बिरेबसे आगे हेक थंगना लिंक्सन बिरेबसे जा एंड जयकुमार सीनियर एजुकेटिव मेंबर ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन नि जा जयकुमार बता नौसरे हामंगता दुकानि सुब केस वेनि मैद लिंक्सन बिरेबा जा एस सुमति जनरल सेक्रेटरी ऑल मणिपुर स्टूडेंट्स गार्जियन एसोसिएशन मिदाम सुमति त्राम नौसरी लोइना अहुम सुब केस वेनि मता लिंक्सन बिरेबा माइबम जुलेश प्रेसिडेंट MSM नि प्रेसिडेंट त्राम नौसरी आई हानबसे एजुकेटिव मेंबर